Brahma, Vishnu, amadi Shiva gi matik magunbu chang yengnabagidamak Dharmana ashiba haksang oiduna Turel gi ichelda taotharakpada kanana mapa dharmabu masak khangba ngamkhi. Dharmana Brahma, Vishnu, amadi Shiva gi maphamda matau karamna Pariksha lauki amadi kanana mapa dharmabu masak khangba ngamkhi khangbinabagidamak midyeng tabiyu Manipur Bhagavat Foundation gi anova video Dharma gi Pariksha loinana Manipur Bhagavat Foundation gi mathang puthorakadaba video sing soidanamak midyeng tabinabagidamak hauzik phauba channel asibu subscribe tawbidribe singna soidanamak subscribe tawsinbiyu amadi karigumba adomna video asi Facebook ta yengbiba tarbadi page asibu follow tawsinbiramu. Rigvedagi tara suba mandal ki chama kunmapan suba suktada leishemlongi takli shamlapna panjarabada jagat asi laitringai space existence amadi non-existence ahingba amadi ashiba amadi matamna chingba yauna kari mata leiramde kari amata leitaba shuina oiba phibamda leirami mashidagi matau karamna jagat asi thorakhi haibasi kana amatana khangde wahung sigi paukum laimak na phauba khangba ngamde saibya haibadi Shiva Mahadeva khakna wahang asigi paukum piba ngamba haibadi jagat na thorakpagi marambu khangba amadi maramdumak mahakni haina lauduna aroiba changjafam mangonda oiba singgi manungdagi Tantric amadi yoga gi lambi da chatpa natha haina kauba kanglup singna Shiva Mahadeva bu adinatha haina kawi Shiva Mahadeva khakna arepabu khangi haibagi wari oina asumna takli sresti leitringai karimata leitaba amambagi matamda jagat ki mami tamba oina ahanbada kongol ama thorakhi madudagi tapna jiba changba marum ama oiraktuna manungdagi masak mawong naidaba khonjel yaudaba dharma thorakhi maku kairaba marum adugi manungdagi ising thoraktuna jagat pumba ising ngakta ngaikhi ising duda dharma tauduna leikhi tawpham khangdraba dharmana hakam chanbada ut machugi maku ama thorakhi uchek makuda dharmana tongduna pothaba leitana matam sangna paiduna leikhi matam kuirabagi tungda dharmana mashadagi amotpa khara isingda thadaki madudagi prithibhi semki dharmana kuina pairaba matungda matam khara pothaki mashagi thabaki humangdagi sakti gi masak oibi magi loinabi devi ketaka thorakhi dharmana prithibhi gi mayaida balluka kobuturen amchelhanduna madugi mapanda sana khongang pambi amashu hauhankhi masigi matungda dharmana ketakabu thanamlaga tapasya taunabagi balluka turelda kumthaki uchek maku adusu matung inaraktuna khongang pambi da tonglaga tuminna yengduna leikhi ketakana mapuroibaga lapthoknabagi awamai chap mayuknakhi magi nungda mapuroibabu uningbagi akanba apamba aduna kam kauba lai oiduna thorakhi kamgi maphamda ketakana balluka turelda chattuna dharmabu puraknaba yathang pikhi kamadevabu ikai khumnaba uttuna amadi srestibu chaukat hannabagi damak dharmana mashagi yangi nungda cheliba mahibu tahankhi uchek makuna madubu section laukhatlaga laibaki chaphu amada hapsinduna puraklaga ketakagi maphamda section senaduna thambu masi maya kanba huni haina sinakhi dharmagi hongba kauba leitraba phibamduda pendaduna ketaka atma ghat tauragi haina ningladuna saphuda yauriba hudu thakhi adubu ketaka sibagi mahutta naupukhi matam khara leiraga ketakagi laibaktagi Vishnu chindagi Brahma amadi ising thongdagi Shiva pokhi lai ahumna mapabu udaduna mama ketakagi maphamda ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯀꯅꯥꯅꯣ ꯑꯃꯗꯤ
kadaida lei haina hangjaki. Ketakana macha ahumgi mafamda baluka turelgi maikei taki. Dharmana macha singi mafamda uhallaroi khalladuna makoina laktringaida mafamdudagi mangki. Brahma, Vishnu, amadi Shivana mapabu phangdrabada mafam aduda dhyan tauduna mapabu unaba leiki. Dharmana macha ahumgi matik magunbu sang yenglagi hainan lepladuna. Pumtharaklaba ashiba haksang ama oiduna turelgi ichelda taotharakki. Namthiba manam aduda Brahmana madu intokki. Vishnu shu chakmanana tauki. Adubu Shiva Mahadevadi mapani haiba khangladuna haksang adubu chingkhatlaga mafam chana phumjinduna magi mathau mangamsing ningthina pangthokki. Brahma amadi Vishnu na khangdrabasu Shivadi khudakta mapani haibasi khangki. Brahma amadi Vishnu na prithibigi mafam khuding mai thaduna leishemlongi thabak haurakpa matamda magu aduna anigi mafamda isingda taotharakkiba haksang adu mapani haina takhi. Brahma Vishnu na makuda haksang adu kadaida phumkhre haina thihanki. Uchek makuna hojik maina chaktaba yamna pikpa mafam amakhak kha thangba samudra mapanda leiri haina tamki. Adubu mafam adudi kali yukta dharmana avatar taugadaba mafamni kana amata changba yade haina haiki. Ashengbadi dharmagi haksangdi sibagi matam pakta makuna takpagi matung inna phumkhrabani. Haibadi sibaga dharmaga amatani. Maramduna mahakna dharmabu khangba ngambani amadi jagatna oirakpagi maramsu matana khangi haina saibhyasingna lawi. Wari asi Puran singda takliba leishemlongi warigadi khara khetnnei. Adubu mashi Tantric Yogi Sampradaya singgi oiba maru oiba wari amani. Ketakana chandi oina amuk hanna phongdoraklaba matungda mahakpu ningjabasing sakta haina khangnaduna maru oina Bengalda thorakhi. Tantric amadi sakta kanglupsingsi Bharat ki atai mafamsingdasu sinthungna sandokhi. Anganba matamda Hindu samarajyana Asia gi mafam kayada sandorakpa matamda South East Asia gi leibaksinchu yaurakhi. Masigi khudamsing hojiksu Brahma, Thailand, Indonesia, Cambodia amadi Laos na singbada lengdana leiri. Masiga loinana Bharata mapal lamgi miyoi singa landaduna saikhairakiba matamdasu Brahman singna maikai kayada chenaduna masagi dharma ngaknaba hotnaki. Hojik lakliba wahangdi mathakki wari siga manaba leishemlongi wari sing atopa mafam singda phanglibasi Bharatagi chatkiba shaibya amadi shakta singna tukiba oigadra. Wahang sigi paukumdi adomna kamenta soidana thambiramu.